Saliba tha asigi tang tarukta Imphal East District ki manung chanba Koirengai lambi paringda laiba Ibudau Pakhangba filling station da masa kangdaba miyoi singna hand grenade ama thamlambaki mayokta yaningdaba fongdoktuna petroleum dealer singe maikaidagi ngasi thabak leptuna khongjang jangsin kibadagi petrol liter amada lupa samga yangkhaidagi samga humpuga tara Faoba leiba Yonba yaunare strike tauribra natraga naronda thau yolibra haina social media ki kuthangda praja section kayadagi wakalakli press na fangba pawgi matung inna Imphal ki akoibada leiriba Petrol pump sing da satuna yeng silubada khongjang asi mapung fana sangsin kibage mami sauna takhi petrol pump kharagi mapada mioi kharana bottle da khaidoklaba petrol sing mamal tangkhai hengana yonba madi leiba thingnarakki essential commodity gi manung sanba petroleum gi pothok sing asibo miam da fangaliba petrol pump sing na ngasi nomakak thabak leptuna khongjang sangsin kibada miam da sauna saitheng pikhi Petrol pump sing Thong lolaga narol da mamal hengatuna matau karamna petrol thau yolibano oirakliba fibam masida strike tauribra natraga narol da thau yolibra haina praja section kayadagi wahang hangnarakli